ngasi haujuk phawgi maroi ba pau sakang daba singna thabak tagi pothara ba IPS officer ama yauna mioi mari sekmai tagi fakre kharum jare ISTV pau mieng tabiri ba singmutaram noktare hauji mapung iba pau sakang daba singna thabak tagi pothara ba IPS officer ama yauna mioi mari sekmai tagi fakre makoi sing adudi sekmai dagi mari suba IRB gi CEO oiramba retired IPS angom kunjo amadi mahaka loinana working chamina ba khwairakpam roton mani sing sei humudra apopole khidraba case yumjau awang sekmai bazar khwairakpam uplo sing sei humphumanga apopole khidraba case jugol sing amadi khwairakpam ye school sei humudra apopole khidraba case luja sing awang sekmai makhale kai dagini Thaudo asi ngarang numidang wairam chaurakna pung taruk muk taba aduwaida Sekmai Police Station gi manung chanba Sekmai Bazar dagi kurkul taba lambi da thokibane makoi marina walking chatlingai da alto car amada lakpa sakangdaba singna gun point ta phakibani hari ISTV News na phangba pawgi matungina sakangdaba singna phakriba mioi mari adu sel gi demand ga mari leinaramba yabagi thajabalai hari makoi mari bu phakre haiba paw phangbadagi Manipur Police Commando gi apunba kangbu amana ngarang numidang dagi hauna sakangdaba khulai paiba sing aduna leiramba yai haina chingnaba mafam singda thiba humbagi thabak kanna satharakle hauji phawbagi di sakangdaba singna phakhiba mioi mari adugi mari makong khangba ngamdre Border pillar number marfu mathoyasi Manipur gi lamda kilometer ahumlom changchillaga yungshilakle haibagi matangda hauji wathok ama oirakliba asi yangsinanaba Manipur sarkar na semkhiba high power committee gi chairman so oiriba revenue minister Karam Shamna luchingduna ngasi kwatha khunauda chatuna border pillar number marfu mathoygi phibam yangsinanabagi damak ngasi imphal dagi mafam aduda chatkhre khongzara sida mari leinaba official singsu sarugya khe hauji aten brand lokjare Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu. My name is Kiwangong Riamai and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba Oza Singhi guidelines duna. Ay ngasi NEET 2018 se top tauba ngamjabani. Oza Singh se yam helpful oi. They always call me and ask me my weaknesses even through phone. Adugi damakta Oza Singh bu yam karaktere. Lastly, I would like to say that I'm a proud Cometians. Baba, quick zone gidi tatatis college di. Mamal suma pang puding jam mane yo suma ngaro pista salabni na. Ado suma takta superlink footing gi offer me amon pirisi di. Tas electric drum no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Modi University, a leading women's university of India with 28 years of experience in women's education, organizing a career seminar by renowned academicians and career planners on 7th of July 2018 at 11 a.m. Hotel Classic, North AOC. For free registration, contact 708505751 or 971 999 3334. As a fresher, NEET ta select tawasi khara waboina khali adubu aina Comet ta chalurba tungda oza singi well experience amadi teaching methods tagi confidence funky amasung NEET ta live oina thoki future experiencing da haijaning badi NEET crack tawge harabadi hard work dedication and confidence labor maruta amasung coaching institute ki matang da recommend tawjo harabadi I think Comet is the only one. I am proud to say that I am a student of Comet. Break ki matung me mataram nokjare makha taba pawda Imphal City bu lu nana thamnaba amadi miyamna lambida gari chatok jashin tawbada khudong sadaba thengnariba sing asidagi kharada oirabasu koknanaba City Police ki OCN ingochana luchingba kangbu amana ima kaithelgi akoiba amadi lambigi footpath ta kaithel phamjiliba ima ibel singbu ayuki pung 9 taraklabadi makha tana port yonbidanaba miyoibagi minungshi amaga loinana OCN ingochana ima ibel singda appeal tawkre ngasigi drive aduda additional SP LO sarangthem hemanta susaruk yake Ima kaithel ahum pauna kaithel amadi thangal kaithel gi footpath ta pot yoliba ima ibel sing adu mafam saba singda pot yonanaba City Police ki maikai dagi koina chatuna khangan khe
ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯄ ꯒꯥꯔꯤ ꯆꯤꯜꯍꯟꯕ ꯐꯨꯠꯄꯥꯠꯇ ꯈꯣꯡꯅ ꯆꯠꯀꯗꯕ ꯃꯌꯥꯝ ꯕꯣꯠ ꯌꯣꯜꯍꯟꯕꯗꯒꯤ ꯐꯨꯠꯄꯥꯠꯇ ꯆꯠꯄ ꯐꯪꯗꯕ ꯁꯣꯔꯣꯛ ꯀꯣꯂꯥꯁꯇ ꯆꯠꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯁꯤ ꯏꯃꯥ ꯄꯨꯝꯅꯃꯛꯅ ꯋꯥꯈꯜ ꯇꯥꯕꯤꯔꯒ ꯌꯥꯕ ꯃꯇꯝꯗ ꯄꯤꯔꯤꯕ ꯃꯇꯝꯗꯨꯗ ꯀꯩꯊꯦꯜ ꯐꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯗꯤ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯁꯛꯈꯪꯗꯕꯁꯤꯡꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ IPS ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯦꯛꯃꯥꯏꯗꯒꯤ ꯐꯥꯈ꯭ꯔꯦ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ